Manipur ki Chief Minister N Biren na lamdam asida tholiba lan asina hek hawrokpatagi ngasi fawda official statement amata sinarakpa leite haina Jiribam Assembly constituency ki MLA MDL Sabudin na akan ba wafam tamlaklei wafam asingarang Jiribam ki khongjang amada miyamna MLA MDL Sabudin na irang asida lawriwa thodang maruina miyoi taruk kuki militant singna fajang khibagi matangda hangba wahangi paukhumda phongdokhibani mahakna makhata na hai Chief Minister N Biren na mangonda Jiribam ki fibam yengsinnaba SI natraga order toropki mahutta Minister L Susindro MLA TH Santi amadi BJP ki General Secretary K Saratta oina sinaduna leirei ngasi fawda Chief Minister na mahakpu Jiribam ki oriba irang asigi matangda thabak amata sinadaba asi yamna ikaiba fawi haikibaga loinana Kuki militant singna fajang kiba miyoi taruk adu asoi angam thoknaba mahakna hotnaba yabo hotnagani haina phongdorakhe wari sa ai hatan wen ngam banate somda su sigi diri gang dai te se mon ki banate ni su waro bi ko asing bani ani hari se aran ba si recording tau sunu tau ro kai sigai bi egon do thora kai su ki wale tenga si phawra diri bam de si rang le re na chief minister na si sim chalo hai wale ti ai lai se ai personal da lai pani kasi su ai personal lai pani hawa duare khoi se oh asom da lai se egon ki yai ma gumba Shanti gumba, Tasarat gumba da piwani, yang untuk kaisut piwala itu ngasih bawa dah. Nang sebab apa itu kuam hai di. Ai thamu sunu kata bani, ai ki praja ki wangang, ai di MLA ni, ai ki wahai sini kaisut pun nanti, ai hai pada piwana macam kata nanti. Chief Minister si na natraga atuk pag government ki higher authority amar nang chalo, nang silo nang mafam ani maksud mengam mini chalo apa. Ngasih bawa hai di. Nang sunu kiam dah lapan hydro. Ai di nai. Ai thamu nung ai tabane. Manam ai ki sakti se samna hai pada hojik DC ai na hai pada. Aswam dagi hai kada mi singna sumaina ai koi ki authority ni ai uthare hai kadi DC suta kadi. Ai khatan hai pada di ai ki wa lote. Nasi ho pada lote bane. Imai ben mayam ne inquiry torang yeng de. Ai maton tani ai lai se ayam pura ka lai bani. Praja na thagat pagi kai khang lai biwani. Ai tasing ai kasi yau ni. Dah hai baju pen baju. Aku tahu begini nanti lagi sih. Nanti lagi lah bang, lagi tahu apa. Ai di, ai tasing na angang sih foto yang, tumbang am tu ni ai.